फ्रेंड्स ngasi khoi mayam gi damakta application ama puduna lakchari aduga khoi mayam da application asi gi review mayam da uchagani friends ngasi gi apps asi khoi mayam da lifetime earning pi gi daba application asi gi khoi da gi aphaba mana country restriction leite worldwide use to bajai ai khoi punamak matam lenba oina amadi free oiba matam da film natraga entertainment oiba video yengi ngasi gi app asi aina yengba video gi paisa phangani aduga withdrawal su loba yani india gi oiragana paytm aduga atopa country gi oiragana paypal da withdrawal loba jai friends aina ngasi review to godaba apps ki ming fun with status friends ngasi ki video si application review video ni adumuku promotion video di nachade chumna tagi ichini naw kaya gi request tagi video si pudun lakse bani friends video si bu skip tawdana loiba pabu soiduna jengbiu play store da app asi ki review mi kuntaru ki ekoi review lei aduga 4.3 gi rating ni aduga download na 1000 ni aduga mayam ki comment su positive comment kaya jengko phangwigani apps asi long time payment pi ga apps ni friends ngasi ki review video hona ba tawsi ahan bada google play store dagi fun with status app download tawbagi mathawni apps ki links video ki description da hapkhrabni apps ki interface asum tawni hojik register tawsi register tawbagi damakta google natraga facebook ki account ni matengna register tawba jai ai google ki account na register tawni login with google da click tawni mathang gi page ki interface asum na ugo phangani asida mobile number hapaga submit ta tap tawni ta tap tawroi matungda next page asida enter refer code friends refer code yaudana register tawba yaroi video ki site ta refer code show tawriba asi code asi enter taw aduga video ki description da su hapramni apps asi ki khwaidagi afaba mana refer code yaudana register tawba yade aduga aina tanba paisa adugi benefit nangonda phangani aduga nangna tanba adugi benefit aingonda su phangani friends level earning gi benefit su phangani aduga friends video si comment box ta comment tawbaga loina na phai mayam gi nasa gi referral code su hapa kawirkanu maramdi video yengbiri ba marum apang kayama aman amagi refer gi mateng na phai mayam kana ba phangnana ba friends refer code enter tawrobai matungda simply submit the tab to friends hojik registration ki process lore hojik apps ke main interface ta lase friends apps ki interface asmaina tawni page open ore mayam ge mangda ubire video si yengaga adugi aigi phangam thogo paisa do aigi wallet ta automatic jama hoini aduga friends apps ki maigi digi instruction khara lei 24 hours ki manungda withdrawal payment receipt tawge hai taragadi aina video kunthra dagi kunthra manga mung yengbai matungda sen gi ads asida click tawraga open oiba page adu da second kunthra dagi kunthra manga mung wait tawraga leibagi mathawni friends ai hojik video sing mathakta click tawge friends video play tawbaga si makha da message show tawri sida coin added successfully ena video alik pida second kunthra dagina kunthra manga phawga jengbi mathawni adi matungda I back ta laga nomada video kunthra dagi kunthra manga mu ilai na jengba jai invite ki maramda khoi men takcha ki friends amada invite tawraga ai gi friends aduna ai application si download tawga register tawga ai gi account lupa ama credit hoini sida option kyamale direct ai share to whatsapp tawba jai facebook tawba jai google tawba jai aduna traga ai atopa social network khangde messaging message ta khangde ai add tawraga code add tawraga ai gi imana bamaru pang singda send tawge hai taragana copy si da click tawraga ai atopa social media da khangde aduda ai copy paste tawraga aduga ilai na ai maru pang singda share tawba jai ai mamang da so hai gri baduni friends na taliba paisa du gi su benefit aingonda phangani aduga aina taliba paisa adudagi su friend da su benefit phangani aduga friends 10 level earning sida aikoi phangani aduga friends aikoi ahom suba option de la asi wallet ki option asi da aikoi current balance amadi aikoi transaction history khuding mai aikoi siga wo phangani aduga withdrawal lobi damakta siga paypal aikoi india gi oragana paytm aduga mapan country gi oragana paypal da payment loba jai aduga friends lupa jangai aigi balance lupa jangai oibaga ai withdraw loba jai aduga friends karam haina withdraw low ne abdai ai india dagi ni na ai paytm da click tawni paytm da click tawroi matungda sida mathakta enter amount aigi lupa jangai subaga ai sida withdraw loba jai sida
एंटर अमाउंट से अमाउंट एंटर तौनी एंटर पेटीएम फोन नंबर पेटीएम नंबर एंटर तौर सिंपली कन्फर्म पे आउट से क्लिक तौनी असुमायना फ्रेंड्स इलाई लाइना पेटीएम नत्रगा पेपल विड्रॉ लोब जानी फ्रेंड्स मरसी ऑप्शन प्रोफाइल क्लिक तौर प्रोफाइल प्रोफाइल लाइव प्रोफाइल अहान मथक टीम से रिफेल क्या जॉइन क्या मी क्या जॉइन टीम से क्लिक तौर जानी नोटिफिकेशन फ्रेंड डेली की नोटिफिकेशन चेक तौगी मथौनी फ्रेंड मरमदी कंपनी की माइकई एप्स की माइकई माइकई लकी ड्रो चिंब अप्लाई हाउ टू वर्क क्लिक तौर थबक तौना मथंग जानी फ्रेंड्स खाई मैम हाइजनिंग एप्स असी कुईद्री लॉन्च होना हजिक तमना वर्क तौर इलाई लाइन पैसा तानब जाए फ्रेंड्स वीडियो मथांग लोजरगे मथंग अनौब वीडियो लाचगे बाय जय हिंद जय भारत।